ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 18ꯗ ꯁꯥꯏꯀ꯭ꯂꯣꯟ ꯔꯤꯃꯥꯜꯅ ꯄꯨꯔꯛꯄ ꯇꯠꯇꯅ ꯆꯨꯈꯤꯕ ꯅꯣꯡꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯅꯣꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩ ꯃꯨꯠꯄ, ꯅꯦꯠꯋꯥꯔꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨꯡ ꯂꯝꯕꯤ ꯊꯣꯡ ꯆꯦꯟꯊꯈꯤꯕ ꯅꯠꯇ꯭ꯔꯒ ꯁꯣꯛꯈꯤꯕꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ꯫ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯃꯅꯥꯛꯇ ꯂꯩꯕ ꯌꯨꯝꯁꯤꯡ ꯂꯣꯏꯅ ꯊꯨꯝꯖꯤꯟꯈꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯇꯥꯡ 8ꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯕꯦꯏꯇꯨꯝ ꯈꯨꯂꯦꯟ ꯚꯤꯂꯦꯖꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯃꯣꯕꯥꯏꯜ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯄꯣꯏꯟꯠꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯇꯩ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯗ ꯁꯥꯏꯀ꯭ꯂꯣꯟ ꯔꯤꯃꯥꯜꯅ ꯄꯤꯈꯤꯕ ꯆꯩꯊꯦꯡ ꯅꯪꯈ꯭ꯔꯕ ꯃꯔꯛꯇ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯤꯁꯨ ꯑꯃ ꯑꯣꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯗ ꯃꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯅꯕ ꯍꯥꯏꯈꯤ꯫ ꯍꯥꯏꯖꯔꯕ ꯃꯇꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯣꯕꯥꯏꯜ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯈꯨꯠꯊꯥꯡꯗ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯈꯨꯟꯖꯥꯁꯤꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯃꯇꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯗꯨ ꯇꯨꯡꯂꯝꯆꯠꯀꯤ ꯑꯣꯏꯅ ꯑꯐꯕ ꯃꯔꯤ ꯁꯥꯒꯠꯄꯗ ꯃꯇꯦꯡ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯝꯈꯩ ꯉꯥꯛꯄ ꯑꯃꯁꯨꯡ ꯉꯝꯈꯩꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯤꯁꯟ ꯑꯃꯒꯤ ꯃꯈꯥꯗ ꯑꯥꯏꯒꯦꯖꯥꯡ ꯑꯃꯁꯨꯡ ꯂꯩꯃꯇꯣꯟ ꯈꯨꯡꯒꯪꯗꯒꯤ ꯂꯥꯟꯖꯦꯟꯕ ꯈꯨꯟꯖꯥ 15ꯁꯤꯡꯕꯨ ꯃꯦꯒꯤ ꯇꯥꯡ 18ꯗ ꯆꯥꯅ ꯊꯛꯅꯕ ꯑꯃꯁꯨꯡ ꯅꯣꯡꯃꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯡꯒꯤ ꯋꯥꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯒꯤ ꯃꯔꯛꯇ ꯂꯩꯕ ꯊꯥꯖꯅꯕ ꯑꯃꯗꯤ ꯃꯔꯤꯕꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯟꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯂꯣꯏꯔꯝꯗꯥꯏ ꯁꯔꯨꯛꯇ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯕꯨ ꯏꯔꯥꯡꯅ ꯊꯣꯛꯍꯟꯕ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯈꯤ꯫ ꯑꯣꯐꯤꯁ ꯑꯣꯐ ꯗ ꯗꯤꯄꯨꯇꯤ ꯗꯤꯔꯦꯛꯇꯔ, ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟড ꯁꯣꯏꯜ ꯀꯟꯖꯔꯚꯦꯁꯟ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁꯤꯟꯅꯗꯨꯅ ꯃꯤꯁꯟ ꯐꯣꯔ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯐ ꯍꯣꯔꯇꯤꯀꯜꯆꯔ (MIDH) ꯆꯍꯤ 2023-2024ꯒꯤ ꯃꯈꯥꯗ ꯐꯥꯔꯁꯠ ꯐꯦꯖꯗ ꯐꯔꯇꯤꯂꯥꯏꯖꯔꯁ ꯑꯃꯁꯨꯡ ꯐꯥꯔꯃꯤꯡꯗ ꯁꯤꯖꯤꯟꯅꯕ ꯏꯁꯦꯟꯁꯤꯌꯦꯜꯁ ꯀꯌꯥꯕꯨ ꯍꯣꯔꯇꯤꯀꯜꯆꯔꯒꯤ ꯍꯦꯗ ꯑꯣꯐꯤꯁ ꯀꯥꯡꯄꯣꯛꯄꯤꯗ ꯌꯦꯟꯊꯣꯛꯈꯤ꯫ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 31 ꯅꯨꯃꯤꯠꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯚꯣꯠ ꯃꯁꯤꯡ ꯊꯤꯕꯒꯤ ꯁꯦꯝ ꯁꯥꯔꯤꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯔ ꯑꯣꯏꯔꯤꯕ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯃꯍꯦꯁ ꯆꯧꯙꯨꯔꯤꯅ ꯅꯧꯍꯧꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯏꯂꯦꯛꯁꯟ ꯅꯣꯗꯜ ꯑꯣꯐꯤꯁꯔꯁ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯑꯣꯐꯤꯁꯔꯁꯤꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯔꯣꯜꯁ ꯑꯗꯨꯒ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨ ꯅꯨꯃꯤꯠꯇꯨꯅ ꯔꯥꯎꯟꯗ ꯑꯅꯤꯁꯨꯕ ꯇ꯭ꯔꯦꯅꯤꯡꯁꯨ ꯆꯠꯊꯔꯤ꯫ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯗ SDO ꯆꯝꯐꯥꯏ ꯕ꯭ꯂꯣꯛꯀꯤ ꯁ꯭ꯔꯤ ꯂꯦꯟ ꯁꯤꯡꯁꯤꯠꯅ ꯀꯥꯎꯟꯇꯤꯡ ꯁꯨꯄꯔꯚꯥꯏꯖꯔꯁ, ꯀꯥꯎꯟꯇꯤꯡ ꯑꯦꯁꯤꯁꯇꯦꯟꯠꯁ, ꯄꯤꯌꯣꯟꯁ ꯑꯃꯁꯨꯡ ꯃꯥꯏꯀ꯭ꯔꯣ ꯑꯣꯕꯖꯥꯔꯚꯔꯁꯗ ꯅꯦꯁꯦꯁꯔꯤ ꯁ꯭ꯀꯤꯜꯁꯨ ꯇꯥꯛꯄꯤꯔꯝꯂꯤ꯫ ꯃꯈꯥ ꯇꯥꯅ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯁꯦꯗ꯭ꯌꯨꯜ ꯃꯇꯨꯡ ꯏꯟꯅ ꯚꯣꯠ ꯃꯁꯤꯡ ꯊꯤꯕꯒꯤ ꯊꯕꯛ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯖꯨꯟꯒꯤ ꯇꯥꯡ 4ꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6ꯗꯒꯤ ꯍꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯚꯣꯠ ꯊꯤꯕꯗ EVM ꯑꯃꯗꯤ VVPAT ꯁꯤꯖꯤꯟꯅꯈꯤꯕ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯣꯏꯅ ꯚꯣꯠ ꯃꯁꯤꯡ ꯂꯧꯈꯤꯕꯁꯤꯡ ꯑꯗꯨꯗꯤ 46 ꯁꯥꯏꯀꯜ, 50 ꯀꯥꯡꯄꯣꯛꯄꯤ ꯑꯗꯨꯒ 51 ꯁꯥꯏ-2 ꯑꯁꯤꯅꯤ꯫ ꯏꯟꯅꯔ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁ꯭ꯄꯦꯁꯦꯜ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯗꯨꯒ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯚꯣꯠ ꯃꯁꯤꯡ ꯊꯤꯐꯝ 2 ꯑꯣꯏꯈꯤ꯫ ꯚꯣꯠ ꯃꯁꯤꯡ ꯊꯤꯕ ꯑꯗꯨ ꯏꯂꯦꯛꯁꯟ ꯂꯦꯞꯂꯤꯕ ꯀꯦꯟꯗꯤꯗꯦꯠꯁ ꯑꯃꯗꯤ 1 IMPC and 2 OMPC (ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ)ꯒꯤ ꯑꯦꯖꯦꯟꯠꯁꯤꯡ ꯌꯥꯎꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠꯀꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯥꯛꯈꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯀꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯚꯣꯠ ꯃꯁꯤꯡ ꯊꯤꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯌꯨꯊ ꯑꯦꯐꯤꯌꯔꯁ ꯑꯦꯟꯗ ꯁ꯭ꯄꯣꯔꯠꯁ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ 10 ꯕꯤꯒ ꯁ꯭ꯄꯣꯔꯠꯁꯅ ꯈꯨꯠꯁꯝꯅꯗꯨꯅ ꯅꯨꯃꯤꯠ 9 ꯆꯨꯞꯅ ꯖꯨꯟꯒꯤ ꯇꯥꯡ 2ꯗꯒꯤ 10 ꯐꯥꯎꯕ ꯐꯨꯠꯕꯣꯜ ꯀꯣꯆ ꯑꯦꯖꯨꯀꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯀꯩꯊꯦꯜꯃꯟꯕꯤ ꯃꯤꯂꯤꯇꯔꯤ ꯀꯣꯂꯣꯅꯤꯗ ꯂꯩꯕ ꯗ꯭ꯔꯤꯝꯂꯦꯟꯗ ꯇꯔꯐ ꯒ꯭ꯔꯥꯎꯟꯗ ꯆꯠꯊꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏ 10 ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯖꯨꯟꯒꯤ ꯇꯥꯡ 5ꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯅꯔꯤꯕ
World Environment Day gi palan Modbungda leiriba Presidency College dasu thoram pangthokhi. Thoram asi Presidency College gi NSS Cell, Eco Club amasung IQAC na sinnaduna pangthokhi. Land Restoration, Desertification and Drought Resilience haiba theme da pangthokhiba palan thoram aduda tree plantation program amasung college ki campus manungda cleanliness program su chathari. Student bodies, professor, college ki staff singna punna saruk yakhi.